Houkhiba numit nini asi Nong Leptana Chubadagi Turel kaya Pathoraktuna Mapham kaya da Ichao Mayoknare. Imphal Turel dagi Pathorakpa ising na Kurai Larigin Bam Laikai da Yung kaya ising na Tumjin Kray. Laikai adugi miyam na masa-masagi kota thamba phau yauna tuan ba maru oiba potlam kaya potyom yomtuna Pathoraktnare. Kurai gi Laikai ayamba Ichao Mayoknaduna aruba fibam da lady. Imphal Turel dagi Pathorakpa ising na Minuthong dagi Not AOC taba lambi paringasi Tumjin Kray. Ising ka hena chawkhalakwa sinamaram oiraga lambi asi nakanda leiba cheki wall kaya ningkhai kray. Laibak phabadagi asok apande yahodri hairi. Imphal Turel dagi Pathorakpa ising asina maram oiraga Kanglapat ki ising Pathoraktuna National Highway gi saruk kaya Tumjin Kray. Ising asina Dulalin dasu chawna Tumjin kibana kudong chadaba kaya Mayoknare. Mapham asida leiriba Tiny Tots Unit School mamangda foot mari rom ising Tumjin kibadagi Laikai adugi miyam potyom yomtuna Pathoraktnare. Khabam mayai Laikai da Turel torban kaidna chawna ising chensin lak kray. Mapham aduda yumdagi thokpa ngamhotaba miyoi sing rescue tawge thabak chathage. Laikai gi miyoi sing na hongdorakpada kairiba Turel torban ase Thingna ba hojek fawgi oina khongthang amata paikhatpa leitre atuba matamda ising asi thinghodrabadi Imphal gi maru oiba mafam kaya ising thumjil laklagani haibugi akiba leire haide haingang awang Laikai dasu Turel torban kai khibana maram oiraga chawna kudong chadaba Mayoknare masina maram oiraga haingang pat amadi haingang police station na chingba maru oiba mafam sing ising thumjin kray Haingang pata leiramba nga gi farm sing Tumjin kibana chawna amang ata thokale. Oke farm sing dagisu o kaya tawthakre haide. Ichao asigi chaitheng maibukul mongzam khabam mantripukri kontha ahalop larigembam Laikai Nagaram achanbigay kairang Muslim amade kairang Maitai Laikai dasu chawna thengnabada mafam sing asida search and rescue operation chathade. Nambul Turel gi ising ka hena chawkhalakpadagi foot anirong wangna ising Pathoraktnare. Maikai adom leiba yum sing ising Tumjin Kray. Nambul Turel gi mathakta saba babuthong haina khangnaba upaki suspension bridge asigi mathakta ising chenba thengnare. Babuthong gi tangkhai yongning chet ising na Tumjin khibana thong ase siznaba yadana leire. Nambul Turel dagi Pathorakpa ising na maram oiraga Betik and Transit flyover makong yauna Uripoki Laikai kaya ising Tumjin Kray. Lamboy kong nangkong amadi tera amudon Laikai daso ising ka hena chawkhalakpana maru oiba lambi ayamba tumsinduna Laikray. Nambul Turel gi ising asina chentharakpa phata hauthi amadi napi singnang kaya maino thongda panduna leibana hena kudong thiningai oire. Sagolban Salam Laikai mapada Nambul Turel rom thangba Maikai ge lambi asi ising Tumjin kibana maram oiraga lambi asi nakal amakhaktamak chatpa yari. Nakal amaromda ngarang digi ising Tumjin duna leirakiba Imphal More National Highway ge singzamai digi katwa fawbugi mafam asida safarakpagi mami tabu utri. Singzamai mayengbam Laikai mapada lambi asi ka hena kai kibana Mafam asida chawna ising Tumjin bana lambi chathok chasinda chawna akaiba pire. Ising asi ka hena lukhibana pamdaba thodok sing thoktanaba Laikai miyamna lambi mayaida sambal khajinduna thamba thengnare. Mafam asida thauziluba gari sing mutkibana illaga chatnaba kaya su yaure. Lamdam asigi mana masing amadi yansang napi kaya puthokpada khwaidagi maru oiba mafam ama oiraba Bishnupur district asu Ichao asigi chaitheng chawna fangle. Manamasing thariba lobukaya ising na Tumjin kibadagi chawna amangata thokle. Ayuk nungthil naidana hotnariba longmi kaya de koktakhut hatnare. Panba yabadi tha sige mangada thengnakiba len yawba akanba nongle nushina madam oiraga. Lobuk sing asida thaba manamasing amate mahay marong kaya amang ata thokpadagi chawna kudong chadaba mayoknakrabane. TOMTV na fangba paumagi matung inna NDRF ki CO yauna personal kaya nasu Imphal East District ki tongan-tongan ba mafam singda rescue operation chathadi. Rescue operation asida NDRF ki personal singna two-stroke engine yawba pneumatic boat hai nasu khangnaba rescue boat season na ba thingnade. Adum oinamang hi makal asina akanba isingi irey asida thaujingbada kudong chadaba kaya mayoknade.
Hi makhal asi lengdaba isingda mathau tawnabagidamak design tawrakpa oibana khudongchadaba asi thokpani adum oinamak atopa pambai leitabana NDRF na hi asi adumak sizinaduna rescue operation asi chathade State asida NDRF ke personal chama humpunithoi leibagi manungda personal marifutara tarete Ichao ga mari leinadaba atopa mafamsingda deploy tawkhibana lemhoriba personal pumnamakna rescue operation ase chathabani hairi NDRF na ngasi ayok pung taruk rom tabadigi Imphal East District ke manung chana leiba Manipuri ki Friends Colony da rescue operation chathakre amaromda district asigi manung chana leiba Khurai Larigem Bamlai kai dasu rescue operation chathaba hokre haina pawas na makatari